Lengchin Breakshi Mayam, Mangang Pakang Taran Oxeri, Nasi Amuk Breaking Bad ki, another episode Amamuk Puduna Luxury, Taminasi episode 53 and 54. Mamangi episode ta, Walter Jesse, Mike, Makoy Humna, Mate Sungna Bagi the Mukta, Chemical Mayama Huran ki, Makoy Chemical Huran Bamatamda, Makoy Matang Pangana Bagi the Mukta, Makoy Hana the Gikarbar Tomina Kiba, Kang Hidak Amadi, Tin Hidak Satopa Company de Auriba, Tot Haribanupa do Suyahan ki, Makoy Yamna Wana. Chemical sing ado huran balurak pada makoy na tawriba thabak sing ado angang nupa macha amana ukhi angang macha adubu totna yamna minungsi khangdana hatokpikhi makoy na tawba thabakta angang sikhiba sina maram oiduna jesina met sungbagi karbar asidagi toklakhe hairakhi Mike su magi matung inaduna heng amadi magi department da leiriba police officer sina question senaduna leiriba mataw tubuda Mike su met sungba toklake haina haikhi adubu makoy na met sungba tokpa matamda makoy gi chemical saruk adudi yonthokke haiduna hairami Walter na di makoy gi saruk sing ado yonthoki ganu haiduna muknarami masigi makhada kari thokpage haibadu amuk makha taminasi episode asigi ahanba sinda Walter Jesse amadi Mike makoy ahum Mike na chemical yongadoriba nupadu unaba laklami Mike na Walter da hairi Walter masipun makse nangi nakutta leire plan asi nang nahodorokpa plani maramaduna plan asi phajana tawba amadi tawdaba haibado nangi nakutta leire mathangi sinda Declan na Mike da hairi Mike nang na purakani haiba chemical sing adi kadaino chemical sing asi muhuta nang na purakliba sina kanano matang asida Declan hairiba nupa asi Mike na magi chemical sing yonge haijuna wari sanakiba nupa aduni Declan gi wahai si taraba matungda Walter na hairi nakhoina pamneba chemical ado phanglaroi aina loina pasinduna thamkhrabani Declan hairi Mike kari phagino nang tawrise Walter na hairi Mike ti kemta khangdabani hujikti akhoi amadi nakhoi gi marakta karbar kamdona tawgani haibase aiga wari oina sagadabani Mike ka wari sanabada wa thoklaroi Declan na yamna kangna hairi aiga lakminariba mi mayam se urabra khoina bu pamnabadi nakhoina thamliba chemical sing ado namduna lawba yai maram aduna phajana puthora u nakhoi gi chemical sing ado Walter na hairi chemical sing ado nakhoina pamnabadi lawba yai adubu chemical sing ado aigi khutta sinabana nakhoide hena paisa tongjagani maramdi chemical sing ado aina aigi hijaba blue machugi met ado sungadori aduga aina blue machugi met sunglaba matamda blue machugi met ado yonthok yonsin amadi puthok posin tawgadaba mi khara wale maram aduna met sing ado yonthok yonsin tawbagi thabak ado nang tawro maramdi nangna hojik yoliba quality hanthaba Met adudagi phanglakadoriba paisa aduna aigi met asi yonbadagi phanglakadoriba paisa asina saruk tara kun hena yamba helakani aigi karbar asida yauge haiba tarabadi nangna hojik sungliba met adu nangsu tokpa tabani subnagi aina sungliba blue machugi met ase yongadabani aina hariba thaba asi nangna tawba ngambo oiba tarabadi aina sunglakadoriba met sing adudagi phanglakpa paisa sing adudagi 35% amadi nangi oijau Declan na hairi Mike masigi nupajina ngangi base phagi tawribra noi ma manaraga tawriba phagi se karamba makhalgi phagi no nakhoi gi phagi se ai pamde masigi matungda Walter na mahairi nakhoina sungliba mer adi quality yamna hanthaba meni aina sungliba mer asina nakhoi gi mer adagi quality yamna phaba heli Declan hairi adu faraga kaidorage nangna mer afaba sunge haduna chakthokjaribado mafam asida noi ohumbu aina hatoktuna thamlamba matamda kanana sukhangloi aduga nakhoi leitrabanina nakhoi gi mer adusu puthoraklaroi maram aduna lehoriba territory sing asida akhoi gi mer asu yonba matamda sendong hanadagi ka hena yamna phangadoribani chap manai Masigi matungda Walter na yamna usittana magi furik khawdagi mana sunglakpa blue machugi met packet ama lokthoi aduga Declan gi mamangda langthorai aduga hairei Declan nakhoina met sungba haitabadagi nakhoina sungliba met ado aina sungliba blue machugi met asi mananabagi damakta nakhoina sungliba machu yaudaba met aduda blue machu khara tasinduna yoli haiba pautai masina takpadi nakhoina aina sungliba blue machugi met ase huina kaino pambadongna pami haibani maram adunani ai isamak laktuna nakhoida aigi blue machugi met ase yonanaba chance ma pibiribase Declan hairi ekhoina mafam asida paisa mayam ama puduna laklibase nangi pakhon sidok sizin tawnanaba mi oige haiduna lakpanate nangna met afaba sunge quality yamna leire hairibado madu kari kana doino drug addict singi mafam dadi drug kharabu phanglabadi chap manai imanda manaba ngaktani Walter na nokladuna hairi drug ki quality ase hena phariba makhai drug addict sing adudagi paisa hena yamna tangna yonba yagadoribani sendong yamna hengadoribani Declan munna taw aina hairibase Walter na Jesse da makhut thinduna hairi nangi namangda America sida met sungba matamda khwaidagi haiba mioi ani do leptuna leirabani aikhoi ani na sunglakpa met aduda nangna 35% phangjaba haibase nangna hek pokpadagi na hojik phawbada talakliba paisa sing adudagi saruk tara kun hena hengadoribani Declan na mu hairi paisa adu yamna phangba business aduda karigidamakta aikhoi bu yauru law haiduna kauribano Walter na hairi aikhoi gi marakta yaromba Mike met yonbagi karbar asidagi potharage haire maram aduna hana Mike na toromba met puthok pusin amadi yonthok yonsin tawbagi
mi khara watle maram ajun nakhoi bu mic ki mahut sinduna yawhan ge tawbani adubu nakhoi na akhoi gi karbar asida yawba ngamgani haiba tarabadi nakhoi na chemical laigani haiduna purakliba paisa sing adudagi lupa crore manga di mic ta pikho nakhoi na piriba lupa crore manga do akhoi gi partner asida yawbagi admission fee ni haina khandu u aduga Declan hauji aigi khutta blue machugi met ado kg kun leire kg kun ase nang haujik hauna yonba hauba ngamadra Declan Walter na mangon piriba offer se taraba matungda mamangda tariba met ki packet adu lokhali aduga haifet jengladuna nokfet toraga hairei aingonda met sungbugi karbarda yawro law haiduna offer piriba nangbu kanano Walter na Declan ga lakminariba miyoi singaduda amuktang punna yenglamlaga hairei Declan nang na ai kanano haiba masak khangi nang danate nang ga lakminariba miyoi sing nakhoi loinamak ai kanano haiba masak khangba mi ngaktani aigi ming kari kawi hairau Declan yam usitan hairei nang kana oirige nang boi khoina kamdona khangadoribano Walter na makhau pongna hairei aini gas ki damakta blue machugi met sunglamba nupa ado aduga gas hat ki nupa adusu aini hairau aigi ming kari kawi Declan mana taribo haising do thajaba ngamlamde Declan khoktak chajuna nakanda leiriba mic te yenglami mic na su Walter na haidiba wasing do achumba ngaktani haiduna ingi tawrakhi Declan sakfam hongi Walter da angakpaga loina yengduna leirami Walter Declan gi matawasi ubda nokfet tawroduna amuka so hairei haujikti aigi ming hairao aigi ming kari kawi Declan mamai mamit khara tetharaduna hairei nang Heisenberg ni Declan amadi magi kangbu chatkraba matungda mic na hairei Walter nangi na thauna sidi yamna phajai he Jessina mu hairei Walter nang ngasai haikiba wahi mayam do yamna phajai yamna thagat ningai oi adubu aisu met sungba asidagi toklage haiduna hana haikraba aduni maram aduna aigi saruk phampam thokpa paisa sing ado karam kanda phangadoribano Walter hairei Jessi aisu khangi adubu ibani di amtang khara tapna wari sanakhisi nangi phangbam thokpa paisa do sungjoy soidana phangani Jessi aikhoi punna hodomina khiba karbar ase haujikti noi yaudravani na ai itomdana to mayam asiga karbar ta hogadoribani maram aduna aina tangdu leitana karbar ase phajana chalaiba ngamdriba phawa matam adu phawdangdi nang aigi mateng pangbiram kho matam aduda nangi apambado ai kesu yeloi Jessi su hoi haina hairami mathangi sinda Mike Walter amadi Jessi makhoi ahum makhoi karbar gi meeting tawpa mafam aduda halakhi Mike na ma chalamdai da hairei aina tok tringe matam asida nakhoi da hairam gadaba wa ani khatang lei madudi aikoi ga thabak taminaramba miyoi sing adugi machin menmagi thabak adudi aina phangliba paisa saruk asidagi tawkhrage aduga khwaidagi maru oina hengi computer da haplamba spy microphone sing ado athu matam da lokthok lucho maramdi police singna yamna toina makhoi gi computer amadi makhoi gi ka sing ado spy microphone leibra haiduna check tawbani maram aduna masigi thabak asina ihan hana tawko Walter na hairei aduna lorabra Mike nang na hairing bawase aibu mafam asida khut punsinduna langthoklamba amadi nangonda thabak iwa wadana nangonda lupa crore manga pibi bagi damakta aingonda thank you amadi aibu pulambagi lale hapawa hajara roidra Mike na hairei aina hairiba thabak singado hana taw Walter na makhoi gi met sumada sijanagdoriba chemical singado makhoi gi car wash aduda losalami maram aduna makhoi gi car wash adudagi chemical singado lokthokpa Jessi amadi Walter lakhi Jessi amadi Walter na chemical singado lokthoknaba honaringai tanja aduda Skylar laktuna hairei Walter nangna mafam asida purakliba pot ase karino aduga nangna pot asi kanagi mafamdagi lotlibano Walter na hairei madugi damakta di nang kaisu khalunu adugi problem dudi solve tawkhrabani Skylar na mu hairei Walter nang bu hatpa mi ama muk lakadoribra Walter na hairei Skylar nangi office ta changkro mafam asida ekoi thabak tahorage mathangi sinda Mike makara thabak taramba jail da lekhiba miyoi mapan adugi paisa pinanabagi damakta Mike na nekpa atopa ukil ama lakhi mahakna bank ta paisa khawjaw ama puduna lakhi aduga bank aduda leiriba tongan ba locker singda paisa sing ado phajana hapsilami aduduga jail da laikhraba miyoi sing adugi imung manungna paisa sing ado lokthokpa yananaba lakliba ukil aduna ilailana sinbirami mathangi sinda ukil aduga Mike ka wari sanaduna lerami ukil aduna hairei Mike nangna nangi nasunupi gi mingda tungsilliba paisa sing ado phanayamle hayangwai mana chawraklaba matamda mana toningba thaba ama tawbada ilailana konaragani aduga nangi miyoi mapan adugi imung manungnasu paisa sing ado ilailana phangadaba mongda aina loina silamlabani matam kharadi makhoi tumina leirani mathangi sinda Mike lamhang amada matomda leirami magi nakanda laptop adu thangdoktuna police station manungda heng amadi Gomez na kari tawribage haibadu mahakna loina tarami police station da Gomez na Mike pu phananabagi damakta warren ama laurakle haiba pawdu Mike su khanglami Mike su khangle madudi police na magi memda thiba humba laklani haibase maram aduna Mike na sijinariba laptop adu komjaw ama tawduna komudui manungda laptop adu
ꯊꯥꯗꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯀꯣꯝ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯗꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ ꯃꯌꯨꯝꯗ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯕ ꯍꯨꯝꯕ ꯂꯥꯛꯂꯤꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛꯇꯤ ꯃꯥꯒꯤ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗꯅ ꯍꯦꯡꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯛꯀꯤ ꯃꯌꯨꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯝꯇꯗꯤ ꯐꯪꯂꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯦꯠ ꯁꯨꯡꯕ ꯍꯧꯅꯅꯕ ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯥꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤ ꯂꯥꯛꯄ ꯎꯕꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯆꯥꯝꯊꯣꯛꯄ ꯈꯤꯇ ꯌꯥꯎꯔꯝꯃꯨ ꯖꯦꯁꯤꯅ ꯌꯥꯝ ꯀꯤꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯈꯣ ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯖꯦꯁꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯦ ꯅꯪ ꯅꯇꯣꯝꯗꯅ ꯆꯂꯥꯏꯕ ꯉꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯗ ꯀꯦꯖꯤ 50ꯗꯤ ꯄꯨꯊꯣꯛꯁꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩ ꯏꯇꯣꯝꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯦꯠ ꯁꯨꯡꯒꯗꯧꯔꯤꯕꯁꯦ ꯅꯪꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯃꯦꯠ ꯁꯨꯡꯕ ꯍꯩꯔꯕꯅꯤ ꯑꯁꯨꯝꯅ ꯋꯥꯜꯇꯔꯅ ꯊꯥꯒꯠꯁꯤꯟꯅꯗꯨꯅ ꯖꯦꯁꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯋꯥꯈꯜ ꯍꯣꯡꯂꯝꯗꯦ ꯋꯥꯜꯇꯔ ꯑꯩꯗꯤ ꯍꯥꯟꯅ ꯇꯣꯛꯂꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇꯣꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯦꯔꯦꯟꯖ ꯇꯧꯕꯤꯔꯣ ꯑꯩ ꯇꯣꯛꯆꯈ꯭ꯔꯒꯦ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯁꯦ ꯏꯆꯝ ꯆꯝꯕ ꯃꯦꯠ ꯁꯨꯡꯕ ꯃꯤ ꯅꯠꯇꯦꯅꯦ ꯑꯃꯦꯔꯤꯀꯥ ꯈꯛꯇꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯦꯠ ꯁꯨꯡꯕ ꯍꯩꯕꯗ ꯑꯩꯒꯤ ꯍꯦꯛ ꯃꯊꯪꯗ ꯅꯪ ꯂꯩꯔꯤꯕꯅꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯒꯨꯟꯁꯦ ꯈꯪꯖꯗꯕ ꯃꯥꯜꯂꯤ ꯖꯦꯁꯤ ꯅꯪꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯐꯥꯎꯔꯤꯕ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯦꯠ ꯑꯗꯨ ꯁꯨꯡꯕ ꯍꯩꯕ ꯅꯨꯄꯥꯅꯤꯅꯦ ꯖꯦꯁꯤ ꯃꯤꯅ ꯑꯣꯏꯒꯦ ꯍꯥꯏꯕ ꯉꯝꯅꯗ꯭ꯔꯕ ꯄꯣꯖꯤꯁꯟ ꯑꯃ ꯅꯪꯅ ꯑꯣꯏꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯄꯣꯖꯤꯁꯟ ꯑꯁꯤ ꯍꯨꯟꯗꯣꯛꯇꯨꯅ ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯖꯦꯁꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯗꯨꯗꯤ ꯈꯟꯗ꯭ꯔꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯍꯥꯟꯅ ꯈꯟꯈꯣ ꯖꯦꯁꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯖꯦꯁꯤ ꯅꯪ ꯃꯦꯠ ꯁꯨꯡꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪ ꯚꯤꯗꯤꯑꯣ ꯒꯦꯝ ꯈꯔ ꯁꯥꯟꯅ ꯅꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯑꯃꯨꯛ ꯄꯥꯔꯇꯤ ꯇꯧ ꯈꯔ ꯂꯩꯒꯦ ꯍꯥꯏꯔꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯨꯏꯔꯔꯣꯏ ꯅꯪꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯍꯜꯂꯛꯀꯗꯧꯕ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯁꯤ ꯆꯥꯗꯨꯅ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯁꯣꯏꯔꯔꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯖꯦꯁꯤ ꯅꯪ ꯑꯉꯥꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯅꯤ ꯖꯦꯁꯤ ꯋꯥꯜꯇꯔꯒꯤ ꯑꯁꯤꯒꯨꯝꯕ ꯑꯣꯏꯗꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯦꯁꯤꯅ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕꯔꯅꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯖꯦꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯋꯥꯜꯇꯔꯁꯨ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯁꯨ ꯃꯄꯥ ꯑꯃꯅꯤꯅꯦ ꯑꯩꯒꯤꯁꯨ ꯏꯆꯥ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯅ ꯀꯞꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯕꯥꯔ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯁꯨ ꯄꯦꯟꯗꯕ ꯂꯩꯔꯤꯕꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕꯅꯤ ꯍꯟꯗꯛ ꯑꯉꯥꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯑꯗꯨꯕꯨ ꯖꯦꯁꯤ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯍꯟꯗꯛ ꯇꯣꯠꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯕꯛ ꯍꯦꯟꯅ ꯐꯠꯇꯕ ꯊꯕꯛꯇꯤ ꯏꯕꯥꯅꯤꯅ ꯄꯨꯟꯅ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯤꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯊꯣꯛꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯖꯦꯁꯤ ꯏꯕꯥꯅꯤꯅ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯏꯕꯥꯅꯤꯗꯤ ꯅꯣꯔꯣꯛꯇ ꯇꯥꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯇꯁꯦꯡꯅꯃꯛꯀꯤ ꯅꯣꯔꯣꯛ ꯍꯥꯏꯕ ꯃꯐꯝꯗꯣ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯅꯣꯔꯣꯛꯇ ꯇꯥꯒꯗꯧꯔꯦ ꯈꯪꯂꯕꯅꯤꯅ ꯅꯣꯔꯣꯛꯇ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯇꯨꯝꯗꯨꯅ ꯍꯤꯞꯇꯨꯅꯗꯤ ꯂꯩꯊꯣꯛꯂꯔꯣꯏ ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯋꯥꯜꯇꯔ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯤ ꯀꯌꯥ ꯍꯥꯠꯈꯤꯁꯦ ꯍꯥꯏꯕꯅꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗꯒꯤ ꯃꯤ ꯀꯅꯥꯝꯇ ꯁꯤꯔꯔꯣꯏ ꯃꯔꯝꯗꯤ ꯀꯔꯕꯥꯔ ꯑꯁꯤ ꯀꯝꯗꯧꯅ ꯆꯂꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯆꯂꯥꯏꯒꯗꯧꯔꯤꯕꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯩ ꯍꯟꯅ ꯃꯃꯥꯡꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯣ ꯄꯤꯔꯛꯂꯣ ꯑꯩ ꯇꯣꯛꯆꯈ꯭ꯔꯒꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯄꯩꯁꯥ ꯑꯁꯤ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯖꯦꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯍꯥꯠꯄ ꯃꯤꯉꯣꯟꯗ ꯑꯣꯠ ꯅꯩꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯔꯕꯥꯔ ꯑꯁꯤꯒ ꯁꯝꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯀꯔꯕꯥꯔ ꯑꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯪꯁꯨ ꯈꯪꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯐꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯏ ꯇꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯏ ꯇꯩꯔꯕ ꯄꯩꯁꯥ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯖꯦꯁꯤ ꯅꯪꯁꯨ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯄꯩꯁꯥ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯌꯨ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯁꯤꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩꯒꯤ ꯏꯐꯝꯗ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕ ꯑꯃꯗꯤ ꯄꯤꯗꯕ ꯍꯥꯏꯕꯗꯣ ꯑꯩ ꯃꯈꯥ ꯇꯥꯅꯗꯤ ꯅꯪꯒ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯖꯦꯁꯤ ꯆꯠꯈꯤ ꯋꯥꯜꯇꯔꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯖꯦꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯄꯩꯁꯥ ꯑꯝꯇ ꯐꯪꯂꯣꯏ ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯦꯡꯇ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯡ ꯅꯪꯕꯨ ꯄ꯭ꯔꯃꯣꯁꯟ ꯑꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕꯅꯤ ꯅꯪ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯍꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯅꯪꯒꯤ ꯅꯊꯧꯁꯦ
police station da leiraga field agent sing adubu senabado nangina thauni haujuti nangna mi amagi mayumda chattuna operation tawba amadi mingonda hangtok hangjin tawba adugi matam loikhre aduga heng khwaidagi maru oiba amana nangi field officers na tawriba thabak sing adugi report aingonda matam chana pigadabani aduga heng nangna gas ki case ta chenai hairiba mike माबु सेननबा सर्वेलेंस टीम अमा थंबदा सिजनरिबा एक्सपेंडिचर मयामदो अतोपा केस की सर्वेलेंस टीम दो इन खुसिनख्रो मरमदी गस अमदी माइकी केस असिदी लोइबगा चप मानरबनी मखाताना थिजिलुबगी कानाबा लेरिरोय हायना खल्ली हेंगना हायरई सर अखोइना माइक ता यंगसिलिबसे हौजिक गस लेत्रबा मतुंगदा ब्लू मचुगी मेन असे अमुक नौना मरांग कायना गनरकली सीनियर ऑफिसर दुना हायरई हेंग हौजिकती नंगी स्टेशन दा लेरिबा केस सिंग अदो मदुदा चप मानबा मियेंग चंगदबनी गस की केस असे नंगना हाना पायरमी हायदुना गस की केस असिदा कता मियेंग चंगनु हायरगा ऑफिसर दुना वीडियो कॉल अदु लोसिलमे मथंगी सिंदा माइक अमदी गोमेस वारी छनदुना लेरमी हेंगना हंगलाई गोमेस माइक की मखारा थबक तरम मियो सिंग अदो हौजिक फाबा वा केमता हाइद्रिबरा गोमेस नसो हायरई हौजिक फाबा वा केमता हाइदे मखोय मसेन चप मानरी हेंगना हायरई मखोय सिंग असे यामना लॉयल ओइबा पार्टी नि अदु नत्रे हायरगा मखोय से हौजिक फाबा कनागुंबा अमना पैसा पीदुना मचिन मेनुगुमना तौरी अदुगा येंगु गोमेस जेल दा लेरिबा मियोय मापन से मखोय बु महुत सिलिबा उकिल असे चप मानै मखोय मापन मक्की अदुबु अइना ख्वाइदगी चिंगनरिबदी माइक अमदी जेल दा लेरिबा मखोय मापन थबक तमिनरमगा करिगिदमक्ता मखोय मापन खक्ता उकिल असिना रिप्रेजेंट तौरिबनो अदुगा माइक पुना अतोपा उकिल अमना हाइबदी सोलना रिप्रेजेंट तौरिबनो मदुगी सुमथक्ता मखोय मापन अदुबु रिप्रेजेंट तौरिबा उकिल असे कमदबो मिनो कमाय तौबनो हाइबा अखोइना केमता खंगद्री गोमेसना हायरई हौजिकता नत्रो नंगोंदा माइक की मरि लेनबा सर्वेलेंस तौबसिंगदो टोओ हाइरिबदो हेंगना हायरई अखोइगी ऑफिसर दुना हायरमबदी माइक तो अखोइना सेनरिबदो सेनरुरनु हाइबनी अतोपा उकिलदा सेनरुनु हाइबा नत्ते मरम अदुना उकिल अदुगी मरमदा खंगबा याबा थीबा याबा लोइनमक थीदोरउ मथंगी सिंदा वाल्टर मेट सुंगफमदा लेरमी मेट सुंगननबा सेम सादुना लेरमी महाकना मेट सुंगबा मतमदा मागी मतेंग पांगननबगिदमक्ता मखोइगा हाना थबक तौमिनखिबा तोट अदु कौरमी वाल्टरना जेसीगी महूत तोटना सिन्ननबा होनरी वाल्टरना हायरई तोट अखोइना मफम असिदा तौगदोरिबा थबकसे कशु यामना लुबा थबक नत्ते नंग अंगांग ओइरिङेदा लाइक लाइसु फजना तमक्ते हायबा खंगी मरम अदुना नंगोंदा अइना अरुबा थबक कशु सिनरोय नंगना मफम असिदा तौगदबा थबक हायबाबु अइना हायरिबा थबक सिंग अदो पुंगनिंग चंगना ताबा अदुगा अइना तौ हायबा थबक सिंग अदो चप चाना अमता सोयदना तौबा अदु खक्तनी अइना हायरिबा से नंगना तौबा ngamba तारबदी मतम कुइना सांगना इबानी पुनबा यागनी मथंगी सिंदा वाल्टरना मखोइगी मेट सुंफम अदुदा लेरिबा पोट चैसिंग अमदी इंस्ट्रूमेंट सिंग अदो मसक ममिंग फजना ताकलमी तोना वाल्टरना ताकलिबा सिंग अदो मागी नोटबुकता निंगथीजना इसिनदुना थमलमी मसीगी मतुंगदा वाल्टरना तोटपु मखोट पाइजुना मेट कमदौना सुंगनी हायबदो ताकपिरमी असुमना वाल्टरना ताकतुना महाकी मिये मखादा तोटपु वाल्टरना मेट सुंगलिबा अदुदा मतेंग पांगहनखी मथंगी सिंदा मखोइनिना मेट सुंगबा लोसिलकपा मतम अदुदा तोना वाल्टरदा यामना कीना हंगोइना येंगलदुना हायरई वाल्टर अइना ngasai तौखिबा थबक सिंग अदो नंग पेनब्रा हाइबदी नंगना पामलिबा स्टैंडर्ड अदु योंगना अइना थबक तौखिब्रा वाल्टरना हायरई तो नंगना थबक तौरिबदो जेसीना तौरम थबक की थाक अदु योंगनबो होनबदा मतम खरदि चंखिगनी अदुबु नंग हौरकपगी ओइनादि अइना हाइबा थबक खुदिमक तौबा ngamliबदो ख्वाइदिगे फै मरम अदुना हौजिकती मेट सुंगबसु लसलकलबनिना नंगना अनौबा कारबार असिदा पांगलिबा मतेंग असिगा चानबा नंगी पैसा कया पामी हायरकलो पैसागी वारी सानरसी तो ना हायरई आई हौजिक पैसा पामद्री आई फजना मेट सुंगबा हायरबा मतुंगदा आईगी पैसा सरुक अदो लौजगे वाल्टर तोट की वाहै असे तारगा मबुनिंगदा पेंजाबा हायबदो ओइरमी मथंगी सिंदा माइकी मखारा थबक तोरम मियोय मापन अदुगी पैसा पीननबा मखोइगी उकिल अदुना बेंकता लागलमी महाकना मागी पैसा खौयाव अदुदगी पैसा लोथोक्तुना बेंकगी लोकर सिंग अदुदा हापलिंगी तंजा अदुदा गोमेसना नाकंद लेपतुना लेरमी गोमेसना हायरई हेलो नंगदी केदोरमिबा अदुदा उकिल अदुदी गोमेस अमदी अतै पुलिस ऑफिसर म्याम अदु उबदा यामना पाखलमी ममाय ममे इतक थक्तुना लेपलमी मथंगी सिंदा वाल्टरना हेंग की ऑफिस ता लाक्तुना अमुकसु कपसिनरमी अदुगा हायरई स्काइलरना अइबु नुंसित्रे स्काइलरगा अइगा वारी सनदबो कुइरे इबानी युम अमददा लेमिनै हायबगी वानी लमलानबा अमदगी हेना लापनाबा हायबदो ओइरबनी हेंग अइ तकफम खंद्रे स्काइलरनासु अइगोंदा वा फजना हायदे अइना वा हायरुरबसु माना फजना खुमदे इचा सिंगसु अइगा लेमिनबा फंगदे हायदुना माना तकपम पंगत कपसनरमी हेंगनासु वाल्टर अदुमना खनगनु स्काइलरना खोइनि ngaतंग साउनबगी तौरिनी मतुंगिना फरकनी हायदुना थेमलमी नायहाक लेरगा वाल्टरना कपना कॉफीना किनुता थक्सिबा हायरखी हेंगसु आई कॉफी लौरुगे हायदुना मपान थोखी हेंगना थोखिबा तंजा असिदा वाल्टरना कप्पा तोक्तुना माना ऑफिस अदुदा थमलंबा स्पाई माइक्रोफोन सिंग अदु लोइना लौथोक्लमी असुमना वाल्टरना ऑफिस मनुंगदा लेदिंगेदा गोमेस लाक्तुना हेंग का वारी सनरिबदु वाल्टरना सु तारमी गोमेसना हायरई
Heng nang haibada chumle akoina ukil adugi matung inaduna ukil aduna toriba thabak sing aduda wahang pahong khara tawrui adubu ukil adudi pura miki thi orame maram aduna ukil aduna ma hingnabagi damakta mic na toriba aronba karbar sing adugi maramda akoida wa loina hairage haiduna masana yahore bawo sitabada Walter di yamna matha saba haibadu oikhi mathangi sinda mic masunupiga parkta famduna sanaduna lerami Tanja sida Gomez na phakiba ukil aduna phone tawrai aduga hairei Mike nang na pirakpa paisa sing ado khara watlame maram aduna ibani athoba matamda amta thengnadaba yararoi Mike na hairei ai parkta isunupiga leiri ngatang leraga hore numidang oina thengnasi adubu ukil aduna yaramde ai hojik laage nang mafam lengdana leramu hairami ukil adugi wangang aduda Mike mathamoida khitang da oirabasu chingnabadi phauki adubu ka henadi khanjinkhide Mikup kharagi matungda amuk Mike ki phone da Walter na phone tawrai aduga hairei Mike mafam adu thadukuna chen khro Mike na hairei kedorage Walter phajana hairau Walter na hairei aisu phajana khangde adubu nangi maramna khangba ukil loiba nupa amana mahak bank ta chatpa matamda Gomez ki makhuta takhre ukil aduna nangi maramda loina haidokre Mikup asida nangbu phaba police laklagani Mike Walter na hairakliba paw ase tabada mana hana chingnaduna leiramliba aduga chap chanare maram aduna Mike sanaduna leiribi masunupi bu laururaga yamna thuna chenkhinaba torami adubu mahakna he hogatpa matamda magi mamangda police gari ama thaujalakpadu urami Mike magi nungsijarabi masunupido kauba sungamda masunupi bu lauruba sungamda u makhong amagi marumda pakthaduna tumena yengduna leirami police na Mike khudimakta Mike pu question ba horakle asomdana Walter Jesse amadi Saul makhoi ahumsu Mike na tariba dasa dugi maramda paw khangle maram aduna Saul na yam sauna hairei aina noida hanjan hanjan hana haikraba natra asigumba thaba ama toramdaida noigi ukil oiriba engonda hana wa tanaw haiduna adu yamna pangdaba adu yamna miki thiweba ukil adubu kari maram gidamakta Mike na asiguma thabak asigi sizinaribano noise aina ta ga sum pangjalakpra kainom tawriye Walter na hairei yare ekhosu loina khangi adu hojipu kari toba tariba geba Saul na hairei Mike ti kanbangam loroi mahakti police ki makhutta takragani aduga Mike na karigumba wa ama kangthorakpa matamda akhoi pulap jail yobadi soidrabani Jesse na hairei Mike ti aduguma minate mahak sirabasu wadi amta kangthoroi Saul na nokladuna hairei Jesse tambangam banatene adugi sumathakta heng amadi Gomez makhoi anina Mike na siba changba khangdana tanjariba masunupi gi paisa sing ado handaka tharaga anirak subani makoina Mike tigi munbigadoribase maram aduna miyoiba se tambangam banate Jesse di haujiksu Mike na aduguma thabak tawroi haijuna kanna yetli Walter na hairei hoi Jesse na hairibase chumi Mike na di aduguma wam ta hairoi adubu Mike na paisa pidrabanina magi makhara thabak toramba miyoi mapan adugi manungdegidi amana wa kangthorakpa haibase soidrabani mathangi sinda Mike na Saul da phone tawrai Saul na loudspeaker thadana makhoi myam puna taminarami aduga hairei Mike nang na haningbado hairao Jesse amadi Walter su aigi inakta leiri Mike na hairei makoina tawba ngamgadaba thabak natte Saul aina airport ki parking amada paisa khara amadi aina chenkhibada sijanagadaba pochai khara hanadagi thorang tawduna thamkhibani adubu hairiba pochai sing ado aina chatuna lorubadi ngamlaroi maram aduna athuba matamda nangna chatuna amta lorao aduga aigi inakta thilau Jesse na hairei Mike nang kaisu waganu nangi bag to ayoina puduna lake nang kadaida lebage hairao Mike na hairei Jesse nang chenaba pamde asiguma thaba asi tongnabagi damakta ni aina Saul da paisa piduna mabu neklibase Saul na hairei chumi nang na hairibado adubu police sing asidi apangba natte Mike nangi ukil aina oi haibase makhoisu khanglibani maram aduna haujik nangbu thiba phangdrabanina nang thiba phangnabagi damakta aigi car amadi aigi office asigi akoibada makhoi mayam paiduna aibu senaduna leiba horamlagani phiba masi yoksilakpada Jesse na mukasu hairei Mike kaisu tawroi ai adum purakke nang kadaida lebage hairau adubu Mike na di sungya yaramde Jesse nang chenaba yade nang asiguma thabak asidi yawganu mayam ngangnadiba wa asi taraba matungda Walter na hairei Jesse Mike na hairibase chumi nang di ekhoigi karbar asidagi thabaktagi pathakrabani maram aduna nang yawraganu ai isamak chatuna Mike ki bag ado ai thilorage Mike nangi bag ado kadaida rehobage engonda phajana hairao mathangi sinda Mike mi kanamta tadaba lamhang amada Walter lakpa ngaiduna lerami Walter lakpa ubada Mike na hairei Walter nang lakpa yamna phare Walter na hairei Mike nangonda aina purakliba pochai chingase pidringeda ai nangi nafamdigi kariguma khara pami nangi makhada hana thabak toramba jail da leiriba miyoi mapan adugi maming pami Mike na hairei nangna su paisa pigedaba natte aduga kari maramgi damakta makhoi mapan gi maming pamlibano Walter na hairei miyoi mapan aduna machin kangthoraklabadi aida natte Jesse su yawna sokadoribani Mike na Walter gi manakta sinduna Walter na pairiba bag adu mulli aduga hairei adumna sokani haiduna kidabadi sahar asi thadoktuna chen khro hairamaga
माइक मागी कार तमना चटखी वाल्टर ना माइक पु तानादुना हाइरई नंग चटखिबा यारोय मियोय मापन अदुगी ममिंग पिरमद्रबदी माइक ना साउना हाइरई अखोय नंगसी तारिबा दशा अमदी थेंगनरिबा अवाना मयामसी हरकफमदी वाल्टर नंगनी नंग लेरमद्रबदी अखोय अवाना कशु तारोय असुमना खुदोंथिबा अमता थेंगनारोय वाल्टर ना हाइरई मदुदी नंग नसाना पंगबदगी थोकजबा थौदोक ngатani नंगना पंगबदगी उकिल फत्तबा अमा नेक्लुबनी अदुगा नंग नसाना पंगजबदगी ड्रग डिपार्टमेंट गी मियोयसिंग अदुना नंगबु सेनखिबनी अदुगा हौजिक खुदोंथिबा तारबा मतम असिदना पुनुमक्से आइगी इराक ओइगदोरिब्रा माइकना मतम कुइनेदगी मागी थमोइदा फुमजिनदुना लेरकलबा वाहाइचिंग अदो पेन हाइरकले वाल्टर गस लेदिंगे मतमदा अखोइबु महाकना ngakpi senbiरambani अखोइगी लेबोरेटरी अमा लेरमी लेबोरेटरी अदुदगी मेट लेपतबिदा सुंगलमी सुंगलक्लिबा मेटसिंग अदो मना मनिन नाइदना कारबार फजना तवी अदुगा पैसासु मयाम अमा फंगलमी पुलिसना फागनी पुलिसना अखोइरी तुंग इनरकनी हाइबगी अकीबसु लेरमदे असुक फजना चलाइरिबा कारबार असे नंग लाकपदगी मांग ताकपा हाइबदो ओइखी करिगुंबा नंगना नमाइ लुक्थदुना नंगिना थौ मेट सुंगबदो फजना तौरंबा तारबदी ngasi अखोइना तारिबा दशासे कशु तारमोय अदुबु नंगना निंगथौ अनिंगबदगी गस पु बोम पखाइदुना हातोखी मदुदगी हौरगनी अखोइना मराइ चाइथरकलिबसे असुमना पेना हाइरमलगा माइक मागी कारदा चंखी माइकना वाल्टरना पुरकलिबा बेग अदु हांगदोक्तुना येंगलुई बेग अदुदा पैसादी यावरमले अदुगा महांगना हापखिबा नोंमै अदुदी यावरमद्रे माइक सु खंगले नोंमै अदु कनाला लौथोखिबनो हाइबसे तंजा आसिमक्तदा वाल्टरना माइक की नाकंदा लाकलगा माइकता नोंमैना कापलखी माइक सु खंबै कैबै मागी कार दु कन्ना थगोखी अदुगा नाकंदा लैरिबा लेबाक मपै अदुदा मागी कार दु यैसनखी अदुबु वाल्टरना कार अदुगी मनाक्ता चंगसिनदुना येंगलुबा मतमदुदी कार मनुंगदा माइक यावरमद्रे मसिगी मतुंगदा वाल्टरना नाकन अदुवाइदा माइक लेबरा हाइदुना नोंमै एम तौदुना माइक बु कोइथि थिरमी माइक हिंगबा मचेत सीबा मचेत सोर थबेत होंदुना तुरे लैराय अमदा फमदुना लेरमी वाल्टर नोंमै पाइदुना माइक की मनाक्ता चंगसिलखी अदुगा वाल्टर मसा निकलदुना खोंजेन निकलगा हाइरई माइक आई हौजिकता निंगसिंगलक्ले नंगना ममिंगसिंग अदो पीद्रबसु नंगा थबक तोमिनरम्बी लिडिया हाइबी नुपी अदुनदी ममिंगसिंग अदो लोइना खंगलिबनी मंगोंदगी ममिंगसिंग अदो लरुनबसु याबनी माइक असुमना थोकनी हाइबदी आई खलुदबनी माइक ना हाइरई लैसाबीगी मचा तुमिना लयु आई सीबा फावबदी नंग वा ngang तुमिना लयु शांतिदा ओइना सिजगे आई माइक फमलम्बदगी ममाय ऑप्शनदुना लेमाइदा ताखी अमुक हन्ना हौगलखिद्रे मथंगी सिंदा वाल्टर मखोइगी मेट सुंगफमगी नाकंदा लेरिबा का अदुदा फमदुना लेरमी ngahak leraga tot changlei aduga hairei aduga walter da yam nolukna hairei nang na ingonda manghan kho haiduna sinaba car ani do aina manghan khre car ani do kanana su thiba phanglaroi car singa se manghan ba loirabanina haujik lemhoriba maiki asi bhakchang se mu manghan na ba tawrasi walter su hoi tawrasi hairami mathangi sinda walter na magi gari da hapsan duna purakliba maiki asi bhakchang adu gari gi trunk tagi lokthoklammi walter na hairei tot masigi maramda ai wa amuhana wari sanaba pamde kanada su khangan ba pamde tot maramokpa angang magumna khumlai hoi walter nang na pamu kodimak aina tawgani asumna makhoi ani na maiki asi bhakchang do acid yawa berel amada thadaduna manghan na bukhona ringai tanja asida jesi lakpo ubuda to na maiki asi bhakchang yawriba कार अदुगी ट्रंक तो खुमजिलमी मथंगी सिंदा जेसी अमदी तर खोयनी खतंग वरी सनरमी जेसी न हरेई माइक टी कमाई तौखरबगे अदुगा माइक का थबक तोमिनरंबा जेल द लेरिबा मियोय मापन अदुना कमदौरबा वाल्टर न हरेई माइक चटखरे अदुगा जेल द लेरिबा मियोय मापन अदुगी दमक्तदी नंग कैसु खलुरगनु नंगदी अखोयगी पार्टनरशिप अदुदगी तोखरबनी मरम अदुना अखोयगी कारबार असिदा सोकदबा मियोय सिंग अदुदी आइना थोकपा आइगे पामु मतुंग इन्ना मखोयगा चानाबा थबक अदुम तौखरनी माइक लोड खराइबा पाव से तारबनिना माइक की मखादा लेरंबा मियोय सिंग अदुना पुलिस का डील तौदुना मखोयदा सीदिबा मराल अदु कोंगननबा अमदी जेल दगी nganta थोंगननबगी दमक्ता गसना कमदौना ड्रग सुंगी अमदी कना यावी हाइबदु मखोय हाइजरगे हाइदुना हाइरमी मखोयना इंफॉर्मेशन पीबा अदुगी मतुंग इन्ना मखोयना जेल द लेगदरिबा मतम असि खरा हंथबियु हाइना हाइरमी अदुबु हेंगनदी यारमदे मरमदी हेंग सु खंगी हौजिकती मखोय कनामतना हानगुमना लेररोय मखोयदा वा हंगलुबा मतमदा सोयदना हाइदोरलगनी हाइबा मरम अदुना हेंगना हाइरई नोयना हाइगदरिबा पावसिंग अदो आइना हानादगी खंगलबा ngakतनी आइना खंगदबा पावइना हायु मदुना ट्रबदी नोयगे गा वरि सानबगी मथौ तादे मरमदी नखोय मापनगी मनुंगदा आइना दब तबो मतमदा इलाइ लाइना हाइदोरकदबा मी यामना यावरी मखोय सिंग अदुदा वा हंगलगा इलाइ लाइना खंगबा याबा पोट ngakतनी मथंगी सिंदा होटल अमदा वाल्टर अमदी लिडिया उनदुना लेरमी वाल्टर ना हाइरई लिडिया माइका थबक तोमिनरंबा मियोय मापन अदुगी
ꯃꯃꯤꯡ ꯌꯥꯎꯕ ꯂꯤꯁꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯣ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯂꯤꯁꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯦ ꯑꯗꯨꯕꯨ ꯂꯤꯁꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯤꯁ ꯑꯣꯏꯅ ꯏꯔꯛꯇꯨꯅ ꯄꯨꯔꯛꯇꯦ ꯃꯈꯣꯏꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯀꯣꯛꯇ ꯌꯥꯎꯔꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯂꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯤꯡꯁꯤꯡ ꯑꯗꯣ ꯏꯕ ꯍꯧꯔꯛꯂꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯃꯈꯨꯠ ꯊꯤꯟꯖꯜꯂꯛꯀꯗꯕ ꯑꯌꯦꯠꯄ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏ ꯃꯥꯄꯟ ꯑꯗꯣ ꯃꯥꯡꯍꯟꯈꯤꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯅꯠꯇꯕ꯭ꯔꯥ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯥꯄꯟ ꯈꯛꯇ ꯅꯠꯇꯦ ꯃꯈꯣꯏ ꯃꯥꯄꯟꯕꯨ ꯃꯍꯨꯠ ꯁꯤꯜꯂꯝꯃꯤꯕ ꯎꯀꯤꯜ ꯑꯗꯨꯁꯨ ꯍꯥꯠꯀꯗꯕꯅꯤ ꯄꯨꯂꯞꯅ ꯃꯈꯣꯏ 10ꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛꯀꯤꯗꯤ ꯄꯤꯈꯤꯔꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯤꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯑꯩꯁꯦ ꯅꯪꯅ ꯅꯪꯒꯤ ꯂꯝꯕꯤꯗ ꯌꯦꯠꯀꯗꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯔꯛꯄ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯂꯤꯗꯤꯌꯥ ꯑꯩꯅ ꯏꯆꯥ ꯄꯟꯗꯨꯅ ꯅꯪꯕꯨ ꯍꯥꯠꯂꯣꯏ ꯑꯃꯗꯤ ꯅꯉꯣꯟꯗ ꯑꯁꯣꯛꯄ ꯅꯪꯍꯜꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯋꯥꯁꯛꯈꯤꯕ ꯑꯗꯨꯗꯤ ꯃꯥꯏꯛꯀꯤ ꯃꯈꯨꯠꯇꯒꯤ ꯑꯩꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯏꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯉꯣꯟꯗ ꯍꯦꯛ ꯄꯤꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯥꯏꯛꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯇꯥꯟꯅꯔꯛꯀꯅꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯥꯏꯛꯅ ꯍꯥꯠꯈꯤꯒꯅꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯥꯏꯛ ꯂꯩꯅ ꯂꯩꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯍꯥꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯁꯦ ꯉꯝꯐꯝ ꯊꯣꯛꯇꯦ ꯀꯔꯤꯒꯨꯝꯕ ꯃꯥꯏꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯏꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯍꯥꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯏꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ ꯃꯥꯄꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯀꯥꯟꯅꯐꯝꯁꯦ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯈꯨꯗꯛ ꯑꯁꯤꯗ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯗ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯕꯁꯨ ꯉꯝꯃꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯅꯌꯨꯝꯗ ꯂꯥꯛꯑꯒ ꯍꯥꯠꯇꯣꯛꯄꯁꯨ ꯉꯝꯒꯅꯤ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗ ꯌꯥꯎꯕ ꯄꯥꯝꯃꯤ ꯅꯪꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯗꯣ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯃꯔꯝꯗꯤ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯂꯥꯛ 10 ꯂꯩ ꯂꯥꯛ 10 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯛ 5 ꯑꯃꯗꯤ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯅꯕ ꯑꯩꯒꯤ ꯍꯥꯟꯅꯗꯒꯤ ꯅꯦꯠꯋꯥꯔꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯃꯦꯠ ꯌꯣꯟꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠ ꯑꯗꯣ ꯌꯥꯝꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯒꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯠꯀꯤ ꯄ꯭ꯌꯨꯔꯤꯇꯤ ꯂꯦꯚꯦꯜ ꯑꯁꯤ 60% ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯄ꯭ꯌꯨꯔꯤꯇꯤ ꯂꯦꯚꯦꯜꯗꯤ 90% ꯍꯦꯜꯂꯤꯕꯅꯤ 98 ꯌꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯃꯦꯠ ꯑꯁꯦ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯍꯥꯎ ꯇꯪꯂꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯃꯦꯠꯀꯤ ꯗꯤꯃꯥꯟ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯈꯜꯂꯨ ꯅꯪꯅ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ 1000 ꯍꯦꯟꯅ ꯁꯦꯟꯗꯣꯡ ꯐꯪꯒꯗꯧꯔꯤꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯗ꯭ꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯀ꯭ꯔꯥꯏꯝ ꯑꯆꯧꯕ ꯑꯃꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯐꯥꯕꯒꯤ ꯆꯥꯟꯁꯁꯨ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯅꯤ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯗ꯭ꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯦ ꯕ꯭ꯔꯥꯟꯆ ꯑꯃꯈꯛꯇꯅꯤ ꯗ꯭ꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯦꯟꯅꯔꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯔꯥꯟꯆ ꯀꯌా ꯑꯃ ꯂꯩ ꯃꯤꯑꯣꯏ ꯂꯥꯛ ꯑꯃꯒ ꯃꯈꯥꯏ ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯅꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯥꯏꯛꯀꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯃꯥꯄꯟ ꯑꯗꯨ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯦ ꯗ꯭ꯔꯒꯀ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯀꯝꯄꯅꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯔꯔꯣꯏ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯄꯣꯠꯆꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯝꯗ ꯊꯥꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯃꯦꯠ ꯑꯗꯨꯁꯨ ꯌꯥꯎꯅ ꯊꯥꯈꯤꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯂꯨꯅ ꯈꯜꯂꯤꯕ ꯄꯣꯠꯆꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯅ ꯊꯥꯕ ꯍꯥꯏꯕꯗꯣ ꯃꯗꯨꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯇꯧꯗꯨꯅ ꯂꯩꯕ ꯊꯕꯛꯅꯤ ꯑꯩꯅ ꯂꯦꯞꯇꯣꯞꯇ ꯀ꯭ꯂꯤꯛ ꯑꯃ ꯇꯧꯕꯗ ꯊꯕꯛꯇꯣ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯑꯩꯒꯤ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕ ꯃꯤ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯑꯁꯨꯛ ꯐꯖꯕ ꯄ꯭ꯂꯥꯟꯁꯦ ꯒꯁꯀ ꯅꯕꯥꯅꯤꯅ ꯄꯨꯟꯅ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯤꯗꯤꯌꯥꯅ ꯍꯥꯏꯔꯛꯏ ꯒꯁ ꯏꯕꯥꯅꯤꯁꯨ ꯄ꯭ꯂꯥꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯁꯦ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯔꯝꯗꯥꯏꯗꯅꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯗꯣ ꯒꯁꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯃꯥꯒꯤ ꯃꯦꯠꯀꯤ ꯀꯔꯕꯥꯔ ꯑꯃ ꯆꯂꯥꯏꯔꯝꯂꯤꯕꯁꯦ ꯃꯥ ꯃꯇꯣꯝꯗꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯦꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯃꯗꯤ ꯀꯗꯥꯏꯗ ꯊꯥꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯋꯥꯜꯇꯔ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯃꯦꯠ KG 10 ꯈꯛꯇꯪ ꯍꯥꯟꯅ ꯄꯤꯗꯨꯅ ꯌꯦꯡꯉꯨ ꯃꯗꯨꯗ ꯁꯦꯟꯗꯣꯡ ꯀꯝꯗꯧꯏ ꯍꯥꯏꯕꯗꯣ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯃꯈꯥ ꯇꯥꯕ ꯀꯔꯕꯥꯔ ꯇꯧꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤꯗ ꯑꯩꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯇꯤ ꯃꯦꯠ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯂꯤꯕ ꯁꯦꯟꯗꯣꯡꯁꯤꯡ ꯑꯗꯨꯗꯒꯤ 30% ꯑꯣꯏꯒꯗꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯂꯤꯗꯤꯌꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩ ꯄꯤꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯄꯤꯔꯛꯂꯣ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯅ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯤꯁꯤꯜꯂꯤ ꯂꯤꯗꯤꯌꯥꯅ ꯃꯥꯅ ꯈꯪꯂꯤꯕ ꯃꯤꯑꯣꯏ ꯃꯥꯄꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯔꯝꯃꯤ ꯂꯤꯗꯤꯌꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯊꯥꯏꯅ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯔꯥꯏꯁꯤꯟ ꯌꯥꯎꯕ ꯄꯦꯀꯦꯠ ꯃꯆꯥ ꯑꯗꯨꯁꯨ ꯃꯥ ꯃꯈꯨꯠꯅ ꯄꯥꯏꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯋꯥꯜꯇꯔ ꯇꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯂꯤꯗꯤꯌꯥꯁꯨ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯇꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯔꯥꯏꯁꯤꯟ ꯑꯗꯣ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯣꯠꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯣꯠ ꯅꯪꯒ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯅꯪꯒꯤ ꯅꯈꯨꯔꯥꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯇꯣꯠ ꯑꯃꯗꯤ ꯇꯣꯠꯀ ꯍꯥꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ
ꯋꯥꯜꯇꯔꯅ ꯇꯣꯠꯀꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤ ꯃꯥꯄꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯤꯔꯝꯃꯤ ꯇꯣꯠꯀꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯜꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯃꯥꯄꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯦꯜꯗ ꯆꯪꯂꯒ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯌꯥꯝꯅ ꯊꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯤꯑꯣꯏ ꯃꯥꯄꯟ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯣꯠꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏ ꯅꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯂꯩꯔꯣꯏꯗꯕ ꯃꯐꯝ ꯃꯤꯅꯁꯨ ꯄꯥꯛ ꯄꯥꯛ ꯍꯦꯛ ꯆꯪꯅꯔꯣꯏꯗꯕ ꯃꯐꯝꯗ ꯇꯧꯒꯗꯕꯅꯤ ꯌꯥꯝꯅ ꯂꯥꯡꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤꯕ ꯇꯥꯔꯒꯦꯠꯁꯤꯡ ꯑꯁꯤꯅ ꯕꯥꯊꯔꯨꯝ ꯆꯪꯉꯤꯉꯩ ꯅꯠꯇ꯭ꯔꯒꯅ ꯏꯔꯨ ꯂꯨꯖꯔꯤꯉꯩꯗ ꯃꯇꯣꯝꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯖꯦꯜ ꯑꯃꯗ ꯃꯣꯏ 3-4 ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯎꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯍꯥꯏꯕꯗꯤ ꯖꯦꯜ ꯉꯥꯛꯂꯤꯕ ꯋꯥꯔꯗꯦꯟ ꯑꯗꯨꯒ ꯍꯥꯟꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯡꯖꯧꯅꯅ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯄꯩꯁꯥ ꯈꯔ ꯄꯤꯗꯨꯅ ꯃꯃꯤꯠ ꯎꯁꯤꯟꯅꯗꯅꯕ ꯍꯥꯟꯅ ꯋꯥꯅꯣꯝꯒꯗꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯋꯥꯜꯇꯔꯗ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯅꯪꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅꯗꯤ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯜ 3ꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯥꯄꯟꯕꯨ ꯃꯇꯝ ꯑꯃꯠꯇꯗ ꯆꯞ ꯃꯥꯟꯅꯅ ꯍꯥꯠꯂꯨ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯕꯤꯟ ꯂꯥꯗꯦꯟ ꯍꯥꯠꯄꯗ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯂꯨꯔꯝꯒꯗꯕ ꯃꯤꯁꯟ ꯃꯥꯟꯗꯦ ꯋꯥꯜꯇꯔꯅ ꯃꯈꯣꯏ ꯃꯥꯄꯟ ꯃꯄꯨ ꯄꯨꯂꯞꯅ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯃꯥꯄꯟꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗ ꯍꯦꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯑꯃ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯂꯩꯍꯧꯔꯤꯕ ꯍꯤꯡꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯗꯤ ꯇꯣꯉꯥꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯍꯦꯟꯒꯠꯇꯨꯅ ꯇꯣꯉꯥꯟꯕ ꯁꯦꯜꯗ ꯊꯝꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯁꯣꯛꯂꯨꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯒꯗꯧꯔꯤꯕꯅꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯂꯣꯏꯅ ꯄꯤꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯔꯤꯕꯁꯦ ꯋꯥꯜꯇꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯅ ꯅꯨꯄꯥꯕꯨ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯅꯈꯣꯏ ꯑꯩꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯒꯗꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯤꯔꯥ ꯍꯥꯏꯕꯁꯤꯅꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯄꯩꯁꯥ ꯍꯥꯏꯌꯨ ꯃꯗꯨ ꯂꯣꯏꯅꯃꯛ ꯄꯤꯅꯕ ꯑꯩ ꯊꯧꯔꯥꯡ ꯇꯧꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯡꯊꯤꯜꯅꯤ ꯋꯥꯜꯇꯔ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯦꯞꯇꯨꯅ ꯒꯥꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯇꯥꯏꯃꯔ ꯑꯗꯨ ꯑꯣꯟ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯋꯥꯜꯇꯔꯅ ꯍꯥꯏꯈꯤꯕ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯍꯥꯠꯂꯨ ꯍꯥꯏꯈꯤꯕ ꯃꯇꯝꯗꯣ ꯌꯧꯁꯤꯜꯂꯛꯂꯦ ꯑꯁꯣꯝꯗꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯏꯛꯅ ꯍꯥꯟꯅ ꯅꯦꯛꯂꯝꯕ ꯎꯀꯤꯜ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯇꯣꯠꯀ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄ ꯍꯧꯈ꯭ꯔꯦ ꯎꯀꯤꯜ ꯑꯗꯨꯕꯨ ꯃꯈꯣꯏ 3 ꯆꯪꯗꯨꯅ ꯃꯈꯨꯠ ꯐꯥꯖꯤꯟꯗꯨꯅ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯥꯄꯟꯗꯣ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏ 3-4 ꯆꯪꯗꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯐꯥꯖꯤꯟꯗꯨꯅ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤन थींदुना मखोई मापनदुमक लोइना हाटखी खरा अमना इरु लुजरिङेदा हाटखी खरा अमना फोन तौरिङेदा हाटखी अदुगा मराइबक थीबा खरा अमदी हिंगना मै थादुना हाटखी असुमना वाल्टरना पाम्बा मतुंगिना मियोय मापन अदो मिनिट 2 गी मनुंगदा कनासु खंगंदना लोइना हाटखी मथंगी सिंदा वाल्टर हेंग के मयुमदा मचा उनबा लाक्लमी वाल्टरना पामलिबदी मचा उनबगी मिंगदा हेंगना कमदौरी करी प्लान तौरी हाबदु खंगदोकनिंगबगिनी हेंग के मनाक्ता लाक्लिबसे असोमदा हेंगती यामना मथा सारमी माना मतम कुइनदगी सेनाजरकपा गस की ड्रग की कारबारदुदा येनबा मियोयसिंगदो फागे हाइदुना ngaijरकपनी अदुबु मियोयसिंग अदो महाकना फाबा फंगदौरे हाइदुना आशा अमा उरकपा मतमदा जेलदा लेरिबा मखोय मापनमक पुलप अमुक्तदा हाटखिबा असिदा हेंग की पुंसिदा ख्वाइदगी चावबा माइथिबा हाइबदो ओइरे मरम अदुना हेंगती यामना मथा साना लेरम्मी हेंग की नुंगाइतबा माइथोंगदो उरगा वाल्टरदी माइथोंगदा कैसु नुंगाइतबगी ममी तादे मथंगी सिंदा मसीगी मतुंगदा महाकी येकनबा कनामता लेट्रे माबु कनामतना थिंगबा ngamlaroi खंगलबनिना वाल्टर यामना मोंदा नुंगाइना तोटका लोइनना मेट सुंगबा होरमी हौजिकती वाल्टर महाकना हेक पामबा हाइबदो ओइरे हानदी जेसीगा मागा थबक तोमुइनरिङे मतमदा जेसी हाइबसिदी अंगमराइ नाइदबा मिनी अदुबु महाकती मिनुंगसी यामना चावी मरम अदुना वाल्टरना तौरिबा थबक खुदिमक्ता जेसीना यानिंगदबा तारबदी जेसीना निंगाइ तवी जेसीना वाल्टरना तौरिबा थबक अदु थिंगी अदुबु हंदक वाल्टर की मखादा थबक तौरिबा तोट हाइरिबा नुपा असिदी वाल्टरना हाइरबदी लाइन हाइरकपा वानी खंदुना थबक खुदिमक लोइना तौबनिना वाल्टरना महाकपु सिजननिंगबा मोंगदा सिजननै मरम अदुना वाल्टरददी मथा साबा कोक साबा यामना फरे महाकी नुंगाइबगी पनखै लेरमदे लोइनाना वाल्टरना तौरिबा कारबार असिसु यामना चावना माइ पाक्लमी लेपा लेतना मेट सुंगली मखोय अनिना पैसासु लेपा लेतना मखोयगी मखुत्ता लाक्ली वाल्टर अमदी तोट मखोयना कारबारदगी फंगलक्लिबा पैसासिंग अदो मखोयगा थबक तौमिनरिबा मियोयसिंग अदुदा पिननबगीदमक्ता पैसा खाइदोक्तुना लेरमी अदुगा पैसा यंथोकपगी थबक अदुना तोटना तौहल्ली हाना जेसीना तौरंबा थबक अदुनी तोटना तौरिबसे मखोयना सुंगलिबा मेटकी मसिंग ओनबा अमदी वाल्टरना तौबा थबक खुदिमक्ता मतेंग पांगबा हाइबदो स्काइलरना मनी लॉन्ड्रिंग तौनबगीदमक्ता वाल्टरना महाकना फंगलक्लिबा पैसा अदो पैसा चबुन चबुन अमा स्काइलरगी ऑफिसता पुरक्खी
ꯗꯦꯛꯂꯟꯒꯤ ꯇꯤꯝꯗꯁꯨ ꯃꯦꯠꯁꯤꯡ ꯌꯦꯟꯊꯣꯛꯅꯕ ꯃꯦꯠ ꯄꯤꯔꯝꯃꯤ ꯃꯈꯣꯏꯗꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯜꯇꯔꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯒ ꯌꯣꯟꯕꯒꯤ ꯀꯔꯕꯥꯔ ꯑꯁꯦ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯆꯠꯊꯔꯛꯈꯤ ꯃꯈꯣꯏꯅ ꯐꯪꯂꯛꯂꯤꯕ ꯀꯔꯕꯥꯔꯒꯤ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯂꯤꯗꯤꯌꯥꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯨ ꯈꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯁꯣꯜꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯨ ꯈꯥꯏꯔꯤꯕꯅꯤ ꯋꯥꯜꯇꯔ ꯑꯃꯗꯤ ꯂꯤꯗꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯗꯣ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛꯇ ꯄꯨꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯦꯗ꯭ꯔꯤꯒꯦꯜ ꯀꯝꯄꯅꯤꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯤꯕ ꯀꯦꯃꯤꯀꯦꯜ ꯕꯦꯔꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯦꯠ ꯑꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯕꯦꯔꯦꯜꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯑꯦꯔꯣꯄ꯭ꯂꯦꯟꯅ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛ ꯌꯧꯅꯅꯕ ꯄꯨꯈꯤ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛꯇꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯂꯤꯗꯤꯌꯥꯅ ꯄꯨꯔꯛꯇꯨꯅ ꯋꯥꯜꯇꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯎꯅꯈꯤꯕ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯎꯅꯗꯨꯅ ꯂꯤꯗꯤꯌꯥꯅ ꯆꯦꯛ ꯔꯤꯄꯕ꯭ꯂꯤꯛꯇꯒꯤ ꯄꯨꯔꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯋꯥꯜꯇꯔꯗ ꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯃꯦꯔꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯑꯃꯗꯤ ꯍꯣꯂꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯪꯅ ꯅꯣꯛꯄ ꯎꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁ꯭ꯀꯥꯏꯂꯔꯁꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯦꯔꯤꯅ ꯑꯃꯨꯛ ꯏꯀꯣꯏ ꯀꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯁ꯭ꯀꯥꯏꯂꯔ ꯑꯩꯁꯨ ꯍꯦꯡꯀ ꯋꯥꯔꯤꯗꯤ ꯁꯥꯟꯅꯕꯅꯤ ꯑꯗꯣ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯑꯃꯗꯤ ꯍꯣꯂꯤꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯏꯟꯈꯠꯂꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯧ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯥꯕꯅꯤ ꯑꯩꯒꯤ ꯋꯥꯁꯦ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯃꯃꯥ ꯃꯄꯥꯗꯒꯤ ꯂꯥꯞꯊꯣꯛꯅ ꯊꯝꯕ ꯄꯥꯝꯗꯕꯗꯒꯤ ꯍꯥꯏꯕꯅꯤ ꯁ꯭ꯀꯥꯏꯂꯔ ꯅꯪ ꯌꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯌꯨꯝꯗ ꯂꯩꯃꯤꯟꯅꯧ ꯋꯥꯜꯇꯔ ꯅꯈꯣꯏ 3-4 ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ ꯀꯩꯗꯧꯕꯒꯦ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯑꯃꯗꯤ ꯍꯣꯂꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯍꯦꯡꯇ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯍꯦꯡꯇꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯉꯥꯎꯔꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯋꯥꯅꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯝꯇ ꯐꯪꯗꯕ ꯇꯥꯔꯦꯅꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯋꯥꯜꯇꯔꯗꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯄꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯑꯩꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯨꯁꯤ ꯑꯝꯇ ꯂꯥꯛꯑꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯁ꯭ꯇꯣꯔꯦꯖ ꯒꯣꯗꯥꯎꯟ ꯑꯃꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯥꯏꯂꯔꯅ ꯁ꯭ꯇꯣꯔꯦꯖ ꯂꯣꯀꯔ ꯑꯃ ꯁꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯣꯔꯦꯖ ꯂꯣꯀꯔ ꯑꯗꯨ ꯋꯥꯜꯇꯔꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯂꯔꯅ ꯃꯩ ꯊꯥꯜꯂꯛꯈꯤ ꯁ꯭ꯇꯣꯔꯦꯖ ꯂꯣꯀꯔ ꯑꯗꯨꯗ ꯋꯥꯜꯇꯔꯒꯤ ꯈ꯭ꯋꯥꯡ ꯑꯃꯨꯛ ꯋꯥꯡꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯆꯩ ꯈꯔ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ ꯐꯤ ꯑꯃꯅꯁꯨ ꯀꯨꯞꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯀꯥꯏꯂꯔꯅ ꯀꯨꯞꯁꯜꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯐꯤꯁꯤꯡ ꯑꯗꯨꯅ ꯀꯨꯞꯁꯜꯂꯤꯕꯗꯣ ꯄꯩꯁꯥ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯋꯥꯜꯇꯔꯗꯤ ꯌꯥꯝꯅ ꯉꯛꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯉꯍꯥꯟꯗꯒꯤ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯁꯤꯗ ꯂꯩꯔꯦ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯄꯨꯁꯜꯂꯛꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯀꯥꯔ ꯋꯥꯁ ꯃꯆꯥ ꯑꯗꯨꯗꯒꯤ ꯄꯨꯂꯞ ꯂꯣꯟꯗ꯭ꯔꯤꯡ ꯇꯧꯕ ꯉꯝꯅꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯊꯝꯐꯝ ꯂꯩꯇꯕꯗꯒꯤ ꯑꯩꯅ ꯂꯣꯀꯔ ꯔꯨꯝ ꯑꯁꯦ ꯂꯧꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯃꯁꯤꯡ ꯀꯌꯥꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯄꯩꯁꯥ ꯊꯝꯖꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯡ ꯈꯔ ꯊꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯑꯩ ꯃꯁꯤꯡ ꯊꯤꯕ ꯇꯟꯗꯨꯅ ꯃꯁꯤꯡ ꯊꯤꯗ꯭ꯔꯦ केजी मसिंग ओइना ओलसिरा हाइबा फाउबा आई खलुरबनी वाल्टर दी हौजिक फाउबा माना तालिबा पैसा मयाम अदु उबदा ngakli मरम अदुना अमुकसु हंगलाई स्काइलर मफम असिदा लैरिबा पैसा से कयामुकनो स्काइलर हाइरई आइसु मसिंग खंगदे कयानो हाइबा नंगना पुसलकलिबा पैसा सिंग अदो आइना मरोन लंखतुना मफम असिदा थंबा खक्तनी स्काइलर ना इंगना तमना हाइरई वाल्टर मफम असिदा लैरिबा पैसा सिंग से अखोइना मपोक तरारक पोक्तुना पैसा सिंग से सिजनबदा पैसा सिंग से लोइबा नाइरोय वाल्टर हौजिकती आई इचा सिंग लेमिनबा पामे इचा सिंग पुन्ना नोक्तुना लेमिनबदो पामी थाइनगुमना लैरबसु लैत्रबसु अरैबा खरा चामिनदुना इचा सिंग पुन्ना लेमिनबा पुंसिदो आई हौजिकता यामना निंगसिंगलक्ले हानागी पुंसिदो अमुक हन्ना पामी मरम अदुना वाल्टर नंगना हौजिक तालिबा पैसा सिंग असिना नंग पेनद्रेबरा हौजिक पैदुना लैरिबा पैसा मपै असिदगी कयामुक हेना वांगना पैसा सिंगना पैबा पामलिबगे मथंगी सिंदा वाल्टर मागी चहीगी ओइबा कैंसर ट्रीटमेंट तौखिबा अदुगी चेकअप लाक्लमी अमदी कैंसर सिंग अदु अमुक हलक्लबरा हलक्ट्रिबरा हाइबा चेक तौननबा एमआरआई लौरमी मथंगी सिंदा वाल्टर जेसी उनबा लाक्लमी वाल्टर ना हाय जेसी आइना लाक्लिबसे नंगोंदा यामना फरक ताबा मतम ओइरबरा आइना नंगी फोनदा अमदी नोय युमगी लैंडलाइन दा कॉल हंजन हंजन तौखिबनी अदुबु नंगा पाव फाउनबदि ngamkhidre जेसी ना हायरई आइना हाना सिजनरम फोन सिंग अदो आई लोइना लंथोखरे अदुगा आइगी युमगी लैंडलाइन नंबर असेसु आइना कक्थतखरबनी अदो वाल्टर करी लेरबगे नंगना अखो युमदा लाक्लिबसिबो लाओ इमुंगदा चंगलो फजना वारी सानसी मथंगदा वाल्टर ना जेसी दा हायरई जेसी नंग हाना लेरम फिबम अदुगा हौजिक नंगना लेरमलिबा फिबम असिगा यामना होंगले जेसीसु वाल्टर गी मवोंग मतौदुदा वाल्टर ना मंगोंदा करिगुम वा खरदि हायनिंगी अदोबु महांगनादि हायबा ngamdre हायबसे जेसीनासु खंगामी मरम अदुना जेसीना हायरई वाल्टर आई अमु हन्ना मेट सुंबगी थबा अदुदा यावररोय
ꯑꯩꯗꯤ ꯇꯣꯛꯂꯕꯅꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡ ꯃꯌꯥꯝ ꯑꯗꯨꯅꯅꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯦꯜꯗ ꯂꯩꯇꯅ ꯂꯩꯔꯤꯕꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯤꯉꯩꯗ ꯅꯪꯅ ꯑꯩꯕꯨ ꯔꯤꯍꯦꯕꯇ ꯊꯝꯕꯤꯗꯨꯅ ꯑꯩꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯈꯤ ꯃꯗꯨꯅꯅꯤ ꯑꯩ ꯍꯧꯖꯤꯛ ꯅꯣꯔꯃꯦꯜ ꯂꯥꯏꯐ ꯑꯃ ꯍꯤꯡꯕ ꯉꯝꯖꯔꯤꯕꯁꯦ ꯑꯗꯣ ꯋꯥꯜꯇꯔ ꯅꯪ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯏꯕꯥꯅꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯦꯠ ꯁꯨꯡꯕ ꯍꯧꯈꯤꯕ ꯕꯥꯟ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯕꯥꯟ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯑꯩꯅ ꯉꯁꯤ ꯎꯔꯛꯏ ꯃꯗꯨ ꯎꯔꯨꯕꯗ ꯏꯕꯥꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ ꯖꯦꯁꯤꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯕꯥꯟ ꯑꯗꯨꯅꯅꯤ ꯏꯕꯥꯅꯤꯒꯤ ꯀꯔꯕꯥꯔ ꯍꯧꯗꯣꯛꯈꯤꯕꯗꯣ ꯕꯥꯟ ꯑꯗꯨꯒ ꯂꯣꯏꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯏꯕꯥꯅꯤꯅ ꯅꯣꯡꯃ ꯃꯦꯠ ꯁꯨꯡꯕ ꯆꯠꯄ ꯅꯨꯃꯤꯠꯇ ꯕꯥꯟꯒꯤ ꯕꯦꯇ꯭ꯔꯤ ꯂꯣꯏꯈꯤꯗꯨꯅ ꯏꯕꯥꯅꯤꯅ ꯀꯌꯥ ꯋꯥꯅ ꯃꯔꯚꯨꯃꯤꯗꯨꯗ ꯈꯥꯡꯈꯤꯕ ꯖꯦꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯃꯗꯨꯒꯤ ꯕꯥꯟ ꯑꯗꯨ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯕꯦꯔꯥꯗꯤ ꯌꯥꯝꯅ ꯇꯧꯒꯟꯈꯤꯕꯅꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯑꯩꯁꯨ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯑꯦ ꯅꯣꯡꯃ ꯏꯕꯥꯅꯤꯅ ꯃꯦꯠ ꯁꯨꯡꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯊꯥꯎ ꯂꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯡꯕ ꯂꯣꯏꯔꯕ ꯃꯦꯠ ꯃꯌꯥꯝꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯇꯣꯝꯇꯅ ꯁꯪꯍꯧꯈꯤ ꯑꯗꯨꯒ ꯅꯪꯅ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯊꯥꯎ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯅ ꯀꯤꯂꯣꯃꯤꯇꯔ 5-6 ꯍꯦꯟꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯅꯥꯝꯇ ꯂꯥꯛꯇꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯖꯦꯁꯤ ꯅꯪ ꯍꯜꯂꯛꯄ ꯉꯛ ꯊꯥꯡꯗꯣꯛꯇꯨꯅ ꯑꯩꯅ ꯌꯦꯡꯈꯤꯕꯅꯤ ꯖꯦꯁꯤꯁꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯅꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯏꯕꯥꯅꯤꯅ ꯁꯥꯎꯅꯈꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯦꯃꯣꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯑꯣꯏꯔꯦꯀꯣ ꯖꯦꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯋꯥꯜꯇꯔ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯄꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯕꯥꯟ ꯑꯗꯣ ꯑꯍꯟꯕ ꯑꯃ ꯂꯩꯗ꯭ꯔꯤꯕꯅꯣ ꯕꯥꯟ ꯑꯃꯟꯕ ꯑꯌꯥꯗꯕ ꯑꯗꯨ ꯈꯛꯇꯗ ꯁꯤꯖꯤꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯗꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯕꯥꯟ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯕꯥꯟ ꯑꯃꯠꯇ ꯂꯩꯁꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗꯁꯨ ꯅꯉꯣꯟꯗꯁꯨ ꯑꯝꯇ ꯄꯣꯛꯈꯤꯗꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯖꯦꯁꯤ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯒꯗꯕ ꯂꯩ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯕु ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯒ ꯋꯥꯜꯇꯔ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤꯅ ꯌꯥꯝꯅ ꯆꯤꯡꯅꯅ ꯋꯥꯜꯇꯔꯅ ꯊꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯦꯡꯕ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯖꯦꯁꯤꯒꯤ ꯍꯦꯛ ꯊꯣꯡꯖꯤꯟ ꯃꯃꯥꯡꯗ ꯕꯦꯒ ꯑꯃꯨꯕ ꯑꯆꯧꯕ ꯑꯅꯤ ꯂꯩꯔꯝꯃꯤ ꯖꯦꯁꯤꯅ ꯌꯥꯝ ꯆꯤꯡꯅꯅ ꯕꯦꯒ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯄꯨꯁꯜꯂꯤ ꯑꯗꯨꯒ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯦꯒ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯉꯥꯛꯇ ꯌꯥꯎꯔꯝꯃꯤ ꯖꯦꯁꯤ ꯋꯥꯜꯇꯔꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯂꯣꯏꯅ ꯄꯤꯊꯣꯔꯛꯄꯁꯤ ꯎꯕꯗ ꯖꯦꯁꯤꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯌꯥꯝꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯖꯦꯁꯤ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯜꯇꯔ ꯎꯅꯕ ꯆꯠꯂꯝꯗꯥꯏꯗ ꯌꯦꯞꯁꯤꯟꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯀꯟꯅ ꯂꯪꯊꯣꯔꯛꯈꯤ ꯖꯦꯁꯤꯗꯤ ꯋꯥꯜꯇꯔ ꯂꯥꯛꯄ ꯎꯕꯗꯨꯗ ꯃꯥꯕꯨꯁꯨ ꯍꯥꯠꯄ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯖꯦꯁꯤꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯋꯥꯜꯇꯔꯗꯤ ꯖꯦꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯑꯗꯨ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯤ ꯋꯥꯜꯇꯔꯒꯤ ꯃꯇꯧ ꯑꯁꯤꯗ ꯖꯦꯁꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯔꯝꯕ ꯌꯥꯏ ꯃꯍꯥꯛꯅ ꯋꯥꯜꯇꯔꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯤꯕ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤꯡꯗ ꯃꯔꯥꯜ ꯂꯩꯖꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯌꯥꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩ ꯇꯣꯛꯂꯦ ꯁ꯭ꯀꯥꯏꯂꯔ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯋꯥꯗꯣ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯃꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯇꯣꯛꯂꯦ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯋꯥꯜꯇꯔ ꯆꯠꯈꯤ ꯁ꯭ꯀꯥꯏꯂꯔꯁꯨ ꯋꯥꯜꯇꯔꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯅꯤꯡ ꯇꯥꯅ ꯁꯣꯔꯗꯤ ꯍꯣꯟꯗꯣꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯒꯤ ꯃꯌꯨꯝꯗ ꯋꯥꯜꯇꯔ ꯁ꯭ꯀꯥꯏꯂꯔ ꯍꯦꯡ ꯑꯃꯗꯤ ꯃꯦꯔꯤ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯃꯆꯟꯅꯨꯄꯤ ꯍꯣꯂꯤꯒ ꯁꯥꯟꯅꯔꯝꯃꯤ ꯋꯥꯜꯇꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯇꯞꯅ ꯍꯪꯖꯤꯜꯂꯛꯄ ꯍꯧꯔꯦ ꯃꯇꯝ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯁ꯭ꯀꯥꯏꯂꯔꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤ ꯃꯦꯔꯤꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯡꯇꯤ ꯋꯥꯁꯔꯨꯝꯗ ꯆꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯍꯦꯡꯅ ꯋꯥꯁꯔꯨꯝ ꯁꯤꯖꯤꯟꯅꯔꯤꯉꯩꯗ ꯐ꯭ꯂꯁ ꯇꯧꯅꯕ ꯇꯣꯏꯂꯦꯠ ꯇꯦꯡꯀꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯍꯥꯛꯅ ꯐꯥꯛꯇꯨꯅ ꯌꯦꯡꯂꯨꯏ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯀꯣꯚꯔꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯏꯕ ꯑꯗꯨ ꯋꯥꯜ ꯋꯥꯏꯠꯃꯦꯟ ꯀꯧꯏ ꯍꯥꯏꯅ ꯏꯔꯝꯃꯤ ꯍꯦꯡꯅ ꯑꯍꯥꯟꯕ ꯂꯩꯃꯥꯏ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯍꯥꯟꯕ ꯂꯩꯃꯥꯏꯃꯛꯇꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯕ WW ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯒꯦꯜ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯍꯦꯡꯀꯤ ꯋꯥꯈꯜꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯒꯦꯜꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯈꯤꯕ WW ꯍꯥꯏꯕꯗꯣ ꯋꯥꯜꯇꯔꯅꯗꯤ ꯃꯉꯣꯟꯗ ꯋꯥꯜ ꯋꯥꯏꯠꯃꯦꯟ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯇꯥꯛꯁꯤꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯜꯇꯔꯅ ꯄꯥꯈꯠꯈꯤꯕ ꯁꯛꯐꯝ ꯑꯗꯨꯁꯨ ꯍꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯡꯅ ꯌꯥꯝꯅ ꯀꯟꯅ WW ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯡꯅ ꯐꯥꯒꯤ ꯇꯧꯗꯨꯅ WW ꯍꯥꯏꯔꯤꯕꯁꯦ
वाल्टर वाइट हाइरिबरा हाइदुना वाल्टर दा हंखी मतम अदुदा वाल्टर ना हेंग नंगना हाइरिबदो चुम्मी हाइना हाइखिबदो हेंग सु निंगसिंगलखी हेंग हौजिकति खंगले वाल्टर ना मतम अदुदा हाइखिबो वाहाइदो फागी नते असेंग बवानी हाइबसे मतंग असिदा ngasiगी एपिसोड असि लोसिनजरी अखोइगी एपिसोड असि कमदवी हाइबदु अखोइदा सोइदना कमेंट तौदुना खंगनबिरउ एपिसोड असि लोइबा फाउ ताबिबगिदमक्ता मयामबु थागतजरी ममांगी एपिसोड सिंगदा लाइक सब्सक्राइब अमदी शेयर तौबिखिबसिंगबसु अमुका हन्ना थागतजरी।